Kuki nupi amadagi lupa crore ama henbagi number 4 fare. Churasampurdagi kuki nupi ama lupa crore amaga lakh taraga taret lomgi mamal oigadaba number 4 gram changaga marfuga taret ka konana Mizoram District Executive Force amadi police ki kangbuna chathakiba operation da kaifang area dagi fare hairi. Power sina high farba nupi adu Churasampurdagi Bolero Neo registration number MN01A X0569 thauraga Aizol tamna lakpada fabani Farabi nupi adugi mamingna ningsi haukip chahi yankai mathoi apokpa jangsem haukip kawi Churasampurgi salbung village tagi ni hairi Lengaksi lona yaba oidabana Rajya Sabha ki bot thadaba yavroi Mega Chandra Rajya Sabha ki mikhalda Congress ki mirep thoktaba yana leire Manipur lengagasi lona yadaba amasung Constitution ki mayokta lingba oibana Tha sigi taraga nipanda pangthokadariba Lok Sabha gi mikhalda bot thadaba yauroi haina Congress Legislature Party gi lusingba Kaisam Mega Chandra na phongdokre paw asiga ngasi akhanana wari sanabada Congress lusingba asina hai Rajya Sabha gi mikhal asigi notification thokpada ngairibana party asigi mire pangthoknaba hojik fawagi oina mifam pangthokpadi leitri adubu mahaki lanai gi oinadi masida leple government asi unconstitutional oire haibasi mahak masamakna Court Sirol ama thaba laikre case asi court asu lairi masigi mathakta assembly da motion ama pukatuna illegal ama sung unconstitutional oiba government ni haina phongdokhiba su laikre MLA manga khaklaiba Congress Legislature Party ki manungda CLP gi leader amana vote thadaba yaroi haina leptuna leiraga karamna party sigi maikaidagi Rajya Sabha gi member khananaba mire pangthokadagi haibasi yamna chaungna samamnaba wafam ama oiri mahaki wafam asida taklibadi Rajya Sabha gi mikhal asida Congress ki oina mirep thoktaba yana leire haibasini adubu Manipur Pradesh Congress Committee gi President Okram Ibobina karamba warep laurakadagi haibadu hojik phawbagi oina khangdribana mirep puthoklaroi haibasi hektamak haibasu yadri mikhal asigi voter puna yankhai ganipan khak leibana Congress ki oina voter manga khaktani voter manga leiba party amana mikhal asida mire puthokpada natural justice oiroidaba maramna Congress party na mire puthokpa ngamloi haibasi akhang ahisingna hanadagi hauna hainaduna laklabani adubu mamangi Rajya Sabha gi mikhaldadi lengak paibada yauriba BJP NPF NPP ki marakta chauna muknaba leibana mikhal aduda Congress na mirep thadokhi cross voting tawbagi achauba wathok amasu thengnakhi opposition gi maikaidagi mire puthokani haibagi thajaba leitabana maram oiraga ruling gi maikaidagi puthokadariba mirep aduna uncontest oina Rajya Sabha gi member oiraba yai adubu member oigadariba ruling gi mirep adu kanano haibadudi hojik forward BJP gi high command na leplakpa leitribanina MLA amatana karimata haiba ngamdri Manipurda delimitation gi tawriba thaurang gi mayokta ihau Jun Nipanda lup taraga marina sinduna Imphal miyam gi achauba khongcha chatkadauri Manipurda delimitation gi thaurang lokhatpa amadi kumja lisingani supna amagi census data sizinabagi thawong yaningdaba phongdoktuna Jun Nipanda miyam gi achauba khongchat ama chatkani haina CSO 14 gi convener Nahakpam Santana Phongdokre International Peace and Social Advancement IPSA gi office ta pangthokpa pau gi mifam amada mahakna hai delimitation amasung electoral process ka mari leinana state asida center amasung Manipur lengakna paikhalakliba thaurang asi CSO 14 gi makhada laiba joint committee na angamba thakta thingnaba hotnagani committee asina IPSA KSA amadi tongan political party singa khusamnaduna kumja lisingani supna amagi census data sizinaba thingnaba thaurang lokatuna lakli mau maram paumata purul saitu gamjazol more Churasampur masi amadi kasom khulena singba subdivision mapanna mausaga manadaba maongda ka hena masing hengalakiba maramna kumja lisingani supna amagi census data sizinaba yaroi haina matam kyagi mamangdagi taksinduna lakpani Manipurda delimitation gi thaurang lokhatringaida kanglon chumna mikok thibagi thabak tawgadabani haina kumja lisingani kunda committee asina case ama file tawba laikre maikai kyadagi athingba pibaga loinana logi oiba thabak thauram sing lokhatlingai gi serakta central government amasung Manipur lengakna delimitation tawbaga loinana kumja lisingani supna amagi census data da yumpham oiraga local body election pangthoknaba thaurang lokhalakliwasi yaningde phongdokhi haukiba me kunga tarukta India government na gazette notification ama thokibagi matangda mahakna hai
स्टेट खरादा डेमोग्राफी की अहोंग खरा लेरे हाइबा डॉक्यूमेंट अदुदा मयेक सेंगना पनबगा लोइनना अहोंबसिंग अदु खंगदोकनबा होटनबदा ऑर्गेनाइजेशन सोसाइटी अमदी इंस्टीट्यूशन सिंगना मतेंग पांगननबगी वाफम फाव फोंदोरखी अदुम ओइनमक मणिपुर लेंगाकना स्टेट असिगी डेमोग्राफीदा चाउना अहोंबा अमल लाक्लिबसिगी मतांगदा थिगतनबा होटनबदा इंडिपेंडेंट इंस्टीट्यूशन नत्रगा सोसाइटी अमता यावहनखिदे कुमजा लिसिंग अनि सुपना अमगी सेंससता युमफम ओइरगा पंचायती राज की मिखल पांथोकनबा मणिपुर लेंगाकना लौखलक्लिबा थौरांग असिबुसु महाकना अकनबा मओंगदा यानिंगदबा फोंदोखी पनबा याबदी कोर्टना सब डिवीजन खरादा नौना मिकोक थीनबा याथांग पीबा लैख्रबनी cockroach janta party gi spokesperson ahum khankhre leiba ki mafam sinba thungna sathagadoriba khongjang gi mangoinana cockroach janta party CJP gi spokesperson ahum khankhre social media platform X ta thagalakpa warol amada party asina high investigative journalist Saurabh Das na chief spokesperson oiragani political researcher aiba amasung filmmaker Bijeta Dahiya amadi Asuto Rankana spokesperson sing oiragani India da political gi ahongba ama puraknabagi pandamda naharol singna lusinglaga CJP na akhanaba thaurang kaya laukhatlagani CJP na social media da leibaga sigi asoiba kaya puthokpaga loinana India gi education system soibagi wafam puthokladuna naharol kaya khomlaba matung political oina saphonglakibani NEET gi question leak oibaga loinana atai atopa yamna maru oiba exam singda asoiba thawong kaya sathakibagi thawongbu yaningdaba phongdoktuna June 3 CJP na Union Education Minister Dharmendra Pradhan mafam thadoknaba taksilladuna asoba protest rally ama chatnaba thorang tauribani CJP linkhatkhiba Avijit Dipke na hai Delhi gi jantar mantar da miyam gi asoba khongchat ama chatnabagi ayaba pibinaba Parliament Street Police Station dagi ayaba lawnaba thorang tauri naharol singi ihawasina khwaidagi yaningdribasi national gi thakta pangthokpa athoi ahen tanabagi exam sing aranba thawong sing chathabagi matang ni haikhi lambida paisa saikairam laga senkhiba drug lalonba kangbu ama police na lupa lakh 59 amadi opium kg 3 ga konana fare Film gi matawgum car amada lakpa drug lalonba kangbu police na fanaba tanabada drug lalonba singaduna lupa chama sapi singi note kaya car dagi lambi da saikairam laga gari yangna thauraga police tagi nanthokuna senkre Police ki kangbu na hai singna drug lalonba singadugi khongul libaga loinana nakal animakta nomai kapna raba matung drug lalonba singadu yamlaba senfam amadi drug singa konana fagat pangamkhre hariba thogdogasi Uttar Pradesh ki Sonbhadra district ta ngasi thokhibani thogdogadugi matangda SP Abhishek Bharmana phongdokhibada haukiba nomaijing amadi ningthokaba numit ki lonaba ahingda Sonbhadra district ki highway da chingnaningai oiba maongda Honda City da car ama lakhi maduda police amadi special operation group SOG personnel singna lepnaba khamba da car adu yangna thauduna chatki maduda police ki team na car adu putana khi mafam aduda car adu dagi lupa chama chatpi gi note sing masing khangdana saikhairam laga loinana traffic jam thoalaga mafam adudagi nanthokhi hairi masigi matungda thijinbagi thabak chathabada car adu chowpam gi area da thousand khre haiba khangbadagi mafam aduda police ki kangbu changsiluba matamda drug lalonba singaduna nomai kap thorakpadagi maike anida khuthoknakhi maduda drug lalonba Ludhiana dagi Prince kauba miyoi ama nomai maruna panduna sokpaga loinana fakhi atopa miyoi kharana nanthokuna senkhi makhatana thijinbagi thabak chathabada car adudagi opium kg 3 popi maru kg 225 country made pistol ama cartridge khara sel oina lupa lakh 59 ga lising 65 fagat khi hairi drug laksin bagi matang da India amasung Myanmar gi mifam pangthokre drug laksin bada mateng pangna bagi matang da India amasung Myanmar gi nipan suba mifam ngarang New Delhi da pangthokre Bharat ki mihut kangbu adu Narcotics Control Bureau gi Director General Anurag Gargana lusingki Myanmar gi mihut kangbu aduna Central Committee for Drug Abuse ki Joint Secretary Thanswan Mongna lusingki social media da thagalakpa warol amada Narcotics Control Bureau na hai mifam aduda leibak anina lamdam asida hojik oirakliba drug lalonbagi mawong matau intelligence ki oiba pau pinaba punna operation chathaduna drug laksinanaba hotnaba ain kaina kani thabagi matangdasu wafam kaya khanakhi leibaki wangmalana drug puthok pusin tauba amasung hingsagi thabak chathaba sigi mayokta leibak ani gi mari hena chesin hanba haibasu yanakhi hairi
MP Bimolna Lamlai PHC gi Fibam Hakthengna Yengshinbada Fibam Sadana Lairamba Thengnakhre MP Angomsa Bimol Akoizamna Ngarang Lamlai Kendra gi Manung Channa Lamlai gi Primary Health Center gi Housik Oriba Fibam Hakthengna Yengshinkhre Yengshin Khongchadadu da Primary Health Center asigi Dr. Singna Tumpham Oriba ka adu nong yuduna Lairamba amadi Health Center asigi oina lairiba X-ray machine sizinaba yadana Lairamba Thengnabada Angakpa Pokre Primary Health Center asida mathau tauriba doctor amadi staff singna phongdorakhibada doctor singi tumpham oiriba ka amadi atai hospital asigi saruk sing nong yurakpadagi mari leinaba singda semjin binaba haijabadagi ikui kuidena semjin bagi thabak chatharamkhi adubu nong yuriba jinga dudi sinbiramdana silingi sarukhak semlanbana haujiksu nong tarakpa matamda nong yuduna adumak leiri masidana tana center asigi thongnau singi glass sing kai khibana nungsit silakpa amadi nong churakpa matamda anaba amadi staff singda khudong chadaba kaya mayoknare lenga ki mari leinaba department ki maikaidagi pirakhiba x-ray machine ayaba ama ani khak x-ray lawbagi thabak chathabadagi yaraktabadagi haujik fawa sizinaba yadadana leiri mari leinaba chief medical officer da pau pikre haujik fawa sembidana leiri haina phongdokhi MP Angomsa Bimol Akoijamnasu Dr. Singi Wakat Singadu Munnata Kibaga Loinana Primary Health Center asigi chapsawa report ama mari leinaba singda soidana thamgani haibagi thajaba piramki khongchat aduga mari leinana Primary Health Center tabalambi gi phibamsu yengshinbada aduki matik phatana leiramba thengnaki hairi Masing yamlaba Anganwadi workers amadi helpers singna tongan ba dimani pan thabakta ontho u haiduna Social Welfare Department ta ngasi khongjang changchin kre All Manipur Anganwadi Workers and Helpers Union AMAWU na tongan ba davi sing tanduna ngasi Manipur lenga ki Social Welfare loisangda khongjang changchin kre Masing yamlaba Anganwadi workers sing amadi helpers singna sangsilakli ba khongjang asi makhoi gi tongan ba dimani pan thabakta ontho piu haibani Makoina taliba demand sing adudi Anganwadi worker helper singi thabak tawbagi matam chahi humphudagi humpu manga phawba sangdokadabani Anganwadi helper singi chahi sangdoktringaida mahut hapa yaroi makoigi demand pidri phawba makhal amatagi DPC tawbiganu Anganwadi worker helper singi phangpham thokpa intensive posan tracker gi CBE PMMVY house rent piba matamda phangpham thokpa masing suna pibiyu account da hapiyu haibasini Anganwadi worker amadi helper singna taliba demand sing asida supplement nutrition gi polam sing piba matamda Manipur gi angang singna pamdaba polam sing amadi pirakliba paisa ga chanana piyu atopa state singda Anganwadi workers helper singi chahi humphumanga retirement oibagum Manipur state asu chahi humphumanga da retirement ohenbiyu Department ka yanakhiba matung ina chahi ahumgi mamangdagi thabak tawduna leiriba workers helpers singi honorarium athuba matamda pithok piyu amadi Anganwadi workers helpers singi pothaba matamda retirement benefit pigadabani haibasini khongjang changsilingai cherakta Manipur police ki kangbu laktuna khongjang loising adusu social welfare loisangi gate wangmada hoidoklaba matung lusingba khara khankatuna mari leinaba official singa unahanduna wari sanakhre hairi Wari sanabadu da kari karamba wafam sing khangalakibagi haibadudi hauji fawbagi oina khangbangamdri MPSC gi examination khudingmak sing amasung tampak animakta pangthoknaba Supreme Court na khangankhre Manipur Public Service Commission MPSC gi examination khudingmak sing amasung tampak animakta pangthoknaba lebagasigi khwaidagi chawba court Supreme Court na khangankhre Justice Gita Mittal na lusingba committee amana examination asi pangthoknaba hotnabada candidate singna sathok chasin tawbada security gi khudong chadaba leibana Churasampur amasung Senapati district yauna ching amasung tampaki mafam singda examination asi pangthoknaba khanghankhibani Supreme Court ta lankhatkiba report amada committee asina hai irang asina maram oiraga amang ata thokraba tribal khul amadi church na singba semgatnabagi scheme sing paikhatli haina Manipur lengakna phongdoklabasu hojik fawbagi oina policy natraga scheme amata semba leitri masigi mathakta Manipur lengakna phongdorakpagi matung ina irang asida laikhidraba imung chani ga taraga tareta lupa lakh tara gi ex gratia pi khre hariba compensation package asi center amasung state lengakna lupa lakh manga puthoktuna pibani haina report asida palli Malemda El Nino na miyamda asauba saitheng piragani UN
एल नीनोना मरम ओइरगा मालेमदा अइंग असागी खल कायरक्तुना मियामदा अचौबा चैथेंग अमा पीरगनी हाइना यूनाइटेड नेशन ना सेक्शन वारोल पीख्रे। वर्ल्ड मेटेरोलॉजिकल ऑर्गेनाइजेशन की रिपोर्ट ना हाई चलिबा चाही असिगी मनुंगदा एल नीनो की चैथेंग कनखलकपगा लोइनना मालेमगी मफम अयामबदा अइंग असागी खल कायरक्पा थेंगनरगनी। पुवारीदा अमुक्ता थोखिद्रिबा मओंगदा हंदकी चाही असिदा एल नीनोना मियामदा अचौबा चैथेंग अमा पीरगनी हाइना नेशनल वेदर एजेंसी सिंगना फोंदोकली। करंबा मतमदा एल नीनो की साफु कनखलकदगे हाइबदु चपचाना खंगदोकपा ngamdragasu साइंटिस्ट सिंगना सही असिदा पैसिफिक ओशन की इमाई साबगी चांग हेनगलकपा मरमना मालेमगी मफम अयामबदा एल नीनो की चैथेंग सोइदना फंगलगनी हाइना सेक्शन वारोल पीरी। हौखिबा डिसेंबर थादा पैसिफिक ओशन की इमाई महौसागा मानदबा मओंगदा इंगथरक्तुना महौसागी खलदा चाउना अहोंगबा लाकपा थेंगनख्रबनी। पैसिफिक ओशनदा इसिंगी इमाई साबा हेंगलकपगी थवोंगबु एल नीनो हाइना खंगनै। यूके मेड ऑफिस की प्रोफेसर आदाम स्केपना हाइखि ममांगदा अमुक्ता थोखिद्रिबा मओंगदा हंदकी चाही असिदा पैसिफिक ओशन की इसिंग इमाई साबा हेंगलकले सुपर एल नीनो हाइना खंगनबा फिबम अमा ओइरक्तुना मालेमगी मफम पुमनमक्ता का हेना खुदोंगचादबा मायोकनहलकपा याय। हिरम असिगा मरी लेनना यूएन सेक्रेटरी जनरल एंटोनियो गुटेरेसना हाई एल नीनोना पिरक्लिबा चैथेंग असि मालेमगी मफम पुमनमक्ता फंगदबा मिपुम खुदिंगमक्ना महौसागी खल काहेंदनबा थौरांग लौखटपदा सरुक यामिनबा मथौ ताय। चलिबा चाही असिगी ओइना खा थांबा अमेरिका खा नोंपोक थांबा एशिया अमसुंग ऑस्ट्रेलिया की मफम खरादा एल नीनो की चैथेंग फंगबा हौरे। मफम खरादा इकंग थोकपगा लोइनना लामै चाकपगी थौदोक थोकली। मफम खरादना महौसागा मानदबा मओंगदा अकनबा नोंग चुबदगी इचाउ थोकतुना अवाबा मायोकनरी। इंडिया की ओइनासु मफम खरादा इकंग थोकलगा मफम खरादना इचाउगी अवाबा मायोकनरबा याय हाइना इंडिया मेटेरोलॉजिकल डिपार्टमेंट ना सेक्शन वारोल पीख्रे। महौसाना नोंग चुबगी मतमनि हाइना लौनरिबा जुनदगी सेप्टेम्बर था फावबदा इंडिया की मफम खरादा नोंगजुगी चांग हंथरबा याना लै। मफम खरादना महौसागा मानदबा मओंगदा नोंगजुगी चांग हेनगलकपा याय। इंडिया अपुनबगी ओइना येंगबदा नोंगजुगी चांग असि चादा 35 रोम हंथरक्तुना महै मरोंग उबगी थबक थौरमदा अपनबा थोहलकपा याय। ख्वाइदगी चाउना चैथेंग फंगदौरिबा स्टेट सिंगी मनुंगदा पंजाब हरियाणा अमसुंग राजस्थान याउरी। वेस्ट बेंगल दा ममता बनर्जी की तृणमूल कांग्रेस मसे ताबा याबगी फिवमदा लैरे। वेस्ट बेंगल दा ममता बनर्जी ना लुसिंगबा तृणमूल कांग्रेस मसे ताबा याबगी फिवमदा लैरे। पार्टी असिदगी तांथोख्रबा एमएलए रीताब्रता बनर्जी दा सौगटपा डिपार्टमेंट एमएलए हुम्फु थोरकपगा लोइनना महाकपु स्टेट असेंबली दा ओपोजिशन लीडर ओहेनगदबनी हाइना तक्सिलखी। करिगुंबा थौरांग असिना माई पाकपा तारबदी मचे ताख्रबा कांगलुप अदुना असेंगबा तृणमूल कांग्रेस ओहौरगनी। रिपोर्ट अमगी मतुंग इना पार्टी दगी तांथोख्रबा एमएलए रीताब्रता बनर्जी ना एमएलए 58 की साइन पुरगा असेंबली दा थुंगलखी। पार्टी असिगी अपुनबा एमएलए मरफुगी मनुंगदा हुम्फुना रीताब्रता बनर्जी सौगटले हाइना रिपोर्ट अमना फोंदोकली। सुबेंदु अधिकारी ना लुसिंगबा स्टेट लेंगाकता मिनिस्टर ओइरिबा तपस रोयना सोशल मीडिया दा थागलकपा वारोल अमदा हाई वेस्ट बेंगल दा अहोंगबगी नुंगसित सिलकपगा लोइनना तृणमूल कांग्रेस सोइदना मसे तारगनी। पार्टी मसे तहाननबा थौरांग लौखलकलिबसी बीजेपी की खुजिल थौरांगनी हाइना हानगी सीएम ममता बनर्जी ना मराल सिरी।